ngasi ayuk pung tara mathoi phawda COVID-19 command control room tagi phangba pawda ngarang numidang Jennings ki biya delda COVID-19 test tawda mioi tara mathoi positive oiduna positive confirm case chamaga nifu humdoi sukre positive oikhiba sing asi nupa ani nupi mapani makhoi sing asi Fairjol district amasung Churachandpur district tagini makhoi Jennings ki COVID-19 care unit ta admit tawduna makha taba treatment chathakre Myoising asi Mumbai dagi train da halakhiba ngaktani authority na makha taba travel gi maramda thijinba haukhre amaronda ngasi Jennings da test tawbuda myoi taramathoi negative oiduna makhoi discharge tawduna mayum da hankhre discharge tawkhiba sing adu nupi manga nupa tarukni makhoi sing asi Imphal West dagi ani yauna Urkhul Thawbal Bishnupur None amasung Tamenglong district sing dagi ni hojik phawda layeng duna phaba masing yangkhaini thoi yaure ngasi ayuk pung tara mathoi phawda COVID-19 command control room na phongba report ta tamthiraba laina laisat asigi confirm case chamaga nifu humdoi sure active case na mawdra humdoi ni layeng duna phabagi chang asi sada 36.36 ni haina command control room gi report ta phongdoli aduga to papaw mana leibak asigi oina COVID-19 recovery chada 48.20 yaure confirm case lakh ani ga lising kunthra taruk ka chatruk yangkhai taret ni Leibak asigi oina COVID-19 layeng duna phabagi rate asi chada 48.20 yaure recovery rate asi nongmugi wangkhalali hojik phawbada leibak asida tamthiraba laina laisat asigi confirm case lakh ani ga lising kunthra taruk ka chatruk yangkhai taret yaure sikhiba masingna lising taruk ka chatruk nipuni thoi yaure haina agency gi pawna hairi hojik phawbada leibak asigi oina Delhi na nongmakangdana tamthiraba laina laisat asigi confirm case wangkhalali hairi अरोबदा पाबुला न्यूज़ रीडर की वीडियो भी यंग बिरे बुखदे मकपू थागचरी